ꯃꯈꯥꯏꯅꯦꯕꯀꯣ ꯂꯧꯔꯤꯁꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯁꯤꯗ ꯂꯩꯔꯦ. 와, 왜 지금 오늘 tꯁꯦꯡꯅ ꯍꯥꯏꯖꯤꯟꯕ ꯅꯠꯇꯦ ꯉꯥꯎꯋꯦ. ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ. ꯃꯌꯥꯝ ꯉꯁꯤꯁꯨ ꯑꯩ ꯃꯨꯛꯕꯥꯡꯒꯤ ꯚꯤꯗꯤꯑꯣ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ. ꯃꯌꯥꯝ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤ ꯆꯦꯂꯦꯟꯖ ꯑꯣꯏꯔꯅꯦꯕꯀꯣ. ꯆꯦꯂꯦꯟꯖꯁꯤ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏ ꯀꯥꯟꯗ ꯑꯩꯒꯤꯁꯤ ꯑꯣꯛꯁꯤ ꯀꯤꯂꯣ 1.5ꯅꯦꯕꯀꯣ. ꯑꯗꯨ ꯀꯤꯂꯣ 1.5ꯁꯤ ꯁꯦ ꯂꯣꯏꯅ ꯆꯥꯕ ꯉꯝꯕ ꯍꯥꯏꯇꯥꯔꯦꯀꯣ. ꯑꯗꯨꯃꯥꯏꯅ ꯑꯣꯏꯅ ꯆꯦꯂꯦꯟꯖ ꯇꯧꯖꯔꯁꯦꯕꯀꯣ. ꯂꯣꯏꯅ ꯆꯥꯕ ꯉꯝꯕ ꯆꯥꯛꯁꯤꯗꯤ ꯌꯥꯝꯗ꯭ꯔꯦ. ꯆꯥꯛ ꯈꯔ ꯑꯃꯒ ꯑꯗꯨꯒ ꯀꯩꯅꯣ ꯑꯣꯛ ꯀꯤꯂꯣ 1.5ꯒꯅꯦꯕꯀꯣ. ꯒ꯭ꯔꯦꯚꯤ ꯈꯔ ꯑꯃ ꯌꯥꯎꯔꯤ. ꯒ꯭ꯔꯦꯚꯤꯁꯤꯗꯤ ꯍꯣꯔꯦꯟ ꯂꯣꯏꯗꯕꯗꯨꯗꯤ ꯈꯪꯕ ꯉꯝꯗ꯭ꯔꯦꯕꯀꯣ. ꯑꯗꯨ ꯑꯣꯛꯀ ꯆꯥꯛꯀꯁꯤꯗꯤ ꯂꯣꯏꯗꯕ ꯌꯥꯗ꯭ꯔꯦꯕꯀꯣ. ꯁꯨꯃꯥꯏꯅ ꯃꯌꯥꯝ ꯉꯁꯤꯒꯤꯁꯤ ꯆꯦꯂꯦꯟꯖ ꯑꯣꯏꯅ ꯇꯧꯖꯔꯛꯑꯒꯦ. ꯑꯣꯛ ꯀꯤꯂꯣ 1.5ꯅꯦꯕꯀꯣ. ꯑꯗꯨꯒ ꯆꯦꯂꯦꯟꯖꯁꯤ ꯏꯆꯦ ꯆꯥꯕꯗ ꯉꯥꯎꯖꯩ ꯑꯃꯗꯤ ꯃꯤꯈꯨꯕ ꯃꯨꯛꯕꯥꯡ ꯑꯅꯤꯁꯤꯗ ꯇꯧꯖꯒꯦꯕꯀꯣ. ꯑꯩꯒꯤ ꯆꯦꯂꯦꯟꯖꯁꯤꯀꯣ. ꯑꯗꯣ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯕꯨ ꯎꯕꯤꯔꯒꯗꯤꯀꯣ, ꯑꯗꯨꯒ ꯍꯣꯏ ꯏꯆꯦ ꯆꯥꯕꯗ ꯉꯥꯎꯖꯩ ꯑꯃꯗꯤ ꯃꯤꯈꯨꯕ ꯃꯨꯛꯕꯥꯡ ꯏꯌꯥꯝꯕ ꯃꯤꯈꯨꯕ ꯃꯨꯛꯕꯥꯡ ꯍꯥꯏꯇꯥꯔꯦꯀꯣ. ꯃꯣꯏꯒꯤ ꯐꯦꯟꯁꯤꯡꯅ ꯎꯕ ꯌꯥꯎꯔꯒꯁꯨ ꯚꯤꯗꯤꯑꯣꯁꯤ ꯁꯤꯌꯔ ꯇꯧꯕꯤꯌꯣꯕꯀꯣ. ꯃꯣꯏ ꯌꯧꯅꯕ ꯍꯥꯏꯇꯥꯔꯦ. ꯑꯗꯨꯒ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤ ꯑꯦꯛꯁꯦꯞ ꯇꯧꯕꯤꯔꯛꯑꯣꯕꯀꯣ. ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯨꯃꯥꯏꯅ ꯌꯥꯝꯅ ꯔꯤꯀ꯭ꯋꯦꯁ ꯑꯣꯏꯅ ꯍꯥꯏꯖꯔꯤꯕꯀꯣ. ꯃꯌꯥꯝ ꯑꯗꯨꯗꯤ ꯆꯥꯕ ꯍꯧꯖꯤꯜꯂꯛꯑꯒꯦꯕꯀꯣ. ꯃꯌꯥꯝ ꯑꯗꯨ ꯈ꯭ꯋꯥꯏ ꯐꯥꯔꯁꯇ ꯑꯩꯒꯤ ꯕꯥꯏꯠ ꯑꯃ ꯇꯧꯕꯗꯨꯗꯤ ꯇꯧꯖꯒꯦ. ꯑꯗꯨ ꯃꯇꯨꯡꯗ ꯑꯩ ꯆꯦꯂꯦꯟꯖꯀꯤ ꯀꯩꯅꯣꯗꯣ ꯍꯧꯖꯔꯛꯀꯦꯀꯣ. ꯕꯥꯏꯠꯁꯤ ꯌꯥꯝ ꯆꯥꯎꯕ ꯇꯧꯔꯔꯣꯏꯒꯦ ꯉꯁꯤꯗꯤ. ꯆꯦꯂꯦꯟꯖꯅꯤꯅ ꯀꯩꯅꯣ ꯍꯥꯟꯅ ꯑꯆꯧꯕ ꯆꯥꯊꯣꯛꯈꯤꯑꯅ ꯍꯥꯏꯅꯦꯕꯀꯣ. ꯑꯗꯣ ꯁꯤꯗꯒꯤ ꯑꯃ ꯈꯤꯇꯪ ꯆꯤꯛꯑꯒꯦꯕꯀꯣ. ꯍꯥꯎꯏꯀꯣ. ꯌꯥꯝ ꯑꯗꯣ ꯁꯤꯁꯤ ꯀꯃꯥꯏꯅ ꯊꯣꯡꯕꯅꯣꯗꯤ ꯑꯩ ꯁꯨꯝ ꯍꯥꯞꯆꯔꯝꯒꯦꯕꯀꯣ. ꯊꯣꯡꯕꯒꯤ ꯚꯤꯗꯤꯑꯣꯗꯨꯗꯀꯣ. ꯑꯩ ꯍꯧꯖꯤꯜꯂꯒꯦ. ꯔꯦꯗꯤ 1 2 3 ꯆꯥꯕ ꯌꯥꯗꯦ. ꯁꯨꯠꯇ ꯍꯥꯎꯋꯦ.
ꯃꯌꯥꯝ ꯊꯣꯝꯃꯛꯑꯒꯦ ꯁꯤꯅ ꯊꯣꯝꯖꯤꯜꯂꯛꯑꯗꯤ ꯕꯦꯔꯥ ꯀꯥꯅꯤꯀꯣ ꯃꯤ ꯂꯣꯏꯕ ꯅꯥꯏꯗꯦꯍꯦ ꯄꯤꯁꯁꯤꯁꯨ ꯌꯥꯝꯃꯦ ꯍꯥꯎꯕꯗꯤ ꯐꯖꯅ ꯍꯥꯎꯋꯦꯍꯦ ꯋꯥ ꯑꯔꯥꯏꯕ ꯊꯕꯛ ꯑꯃꯗꯤ ꯅꯠꯇꯦꯍꯦ ꯑꯣꯛ ꯀꯦꯖꯤ 1.5 ꯒꯥꯏꯁꯦ
Mẹ mấy ta xem nào suy ạ ôi ông giả băng gì giả pu mẹ vợ pu mỗi cái này video chỉ năm game năm zin mà này vợ đồ ôi ông thấy gì sai về đấy ông phải tập về tay ba rồi mukbang đâu đi ấy bay ra đi hả ba làm sai người ta cầu ấy kira-kira si magang the caption namaga lay di buka saksi di haudri hata thiang ba ôi ông thấy trên thiang cũng đừng lầu đấy adra saksi aman ke malay ko keji ama makai da hobi le si ji magang si ji mo tani ko te loi loi ra bani alo sakti ya da saksi yam le me yam da ba ai gravy thang jo te hai bidi đấy là hai con gravy em nhau rồi mày chứ gravy chứ là rồi thôi em chứ nó
mẹ ấy xoay được lép chơi này bà con ado mẹ nó xuống miệng bị rồi vậy cái kiểu mà khai sĩ cái tên này xác sĩ đi xác số lem mà đấy xác sĩ làm lem đấy là thế xác sĩ mà lem mà phải nó có xin đi có xác sĩ lem chứ xác cái lem cái sang chứ ai nè chỉ cái round gym đi qua patak na oi hap này mà xác sĩ ado xác cái sang chứ ai xác không mà ni mu ai ta đấy nè có ai nó có xác không mà ni mu cái sang lem em ado có office ani mà cái sumai na ne bọc lem chứ có mẹ làm gì ado con anh chúng mang đại cái con challenge sibu soy den accept tau biro video jibu ubira ga diko adu di ma'am ngasi di ma'am da ki kan na ba thang ni jari mathang da ma'am na kai char uno comment da habira amu duga adu ma'am mathang video da mu thengna je du diko